Nakal Amaromda Meepham Aduga Mari Leinana Baal gi President Loitongbam Devchand na Phongdorakpada LAMDAM ASIDAGI MEETOP KHANDOKNABA HOTNABADA ZFD na LOURAKPA MATAMGI OIBA KHONGTHANG SINGDA BISHNUPUR gi AKOIBA APUNBA lupna MATAM punamakta SOUGATKANI manipura thokliba chahi ahum henjilaklaba irang asina maram oiraga miyam awaba fibam amada leiri masida natana miyoi kaya ama mayum makai thadokduna relief camp ta sangjafam lauduna leiringai charak asida karamna census togani haina leingak asina thorang libano niyom chumna pangthokpa ngamlaroidaba census ki thabak ase matam khara yaithoknaba leingakna hotnagadabani karigumba leingakna ngammi matagom census torakpa thoklabadi leingak asina miyamgi aningba apambagi mayokta thabak tawraklabani ZFD na LOURAKPA thabak singda bal nasu angamba mateng pangnanaba sem saba loire hainasu phongdokhi ZFD Manipur lengak na sinduna demographic profile of Manipur gi matangda numit nini chathagadaba consultative meeting kam seminar asida ZFD amadi Manipur miyamna taliba demand MEETOP KHANDOKNABA matung census tawgadabani haibagi ona tainabada warep lauduna thabak tawraklabadi census boycott tawgani haina campaign for just and fair delimitation gi maikadigi section warol thamlakli hiramasigi matangda ngasi wangkhai thangjam lekaida leiba loop asigi office ta tungan ba CSO singi luchingba singna saruk yaduna pangthokiba mifam aduda LAMDAM asida NRC update tawdri makai census ki thabak thoram boycott tawba haina warep naki haina ZFD gi convener Jitendra Ningombana Phongdoragli magna makha taraduna ZFD amade Manipur miyamna state asida August ki tang tarateret tagi haugani haiduna thaurangliba census tawbagi thabak asigi matang mangoinana LAMDAM asidagi MEETOP sing khandoklaba matung census thabak chathabiyu haiduna Manipur lengak amadi mari leinaba singda matam kuinadagi tanduna lagliba adum oinamak lengak asina ngasi phawbada tasinadana lagliba asigi yenglaga haukiba July gi tang kuntarukta LAMDAM asida leiriba civil society organization singi mahuching yauna mifam ama pangthoklaba matung August ki tang taruk phawagi manungda LAMDAM asida NRC update tawraba matung census ki thabak paikhat kani haibagi chapchaba phirep ama lauduna miyamda khanghangadabani haiduna matam thaduna lakpa adu ngasi aroiba numit asida Manipur lengak na sinduna demographic profile of Manipur gi matangda numit nini chupna chathagadaba consultative meeting kam seminar pangthoklagani masida saruk yabinanaba khanghalakkiba asida seminar aduda saruk yaduna kari karamba warep lengak asina laugadawribano haibadu yengba tari Loinana ZFD amadi miyamna pamliba NRC update tawdringai census tawbagi thabak chathaba yaroi haiba wafam hongba leitri amadi lengakna sinduna pangthokadawriba seminar asida loba warepna miyamgi aningba apambagi mayokta thabak tawraklabadi census boycott tawbagi khongjang akanba mawongda changsilagani haiki Census Act 1948 clause 3 की मतुंगिना census से ये थोक पे यार हाइबल लाइवनी ना मतु ये थोक भी हाइबने हाई रिवर्सिंग से इंडिया गवर्नमेंट ने तौगदा बंगाकता ने बा इंडिया गवर्नमेंट ने तौगदा बसे इंडिया गवर्नमेंट की मरी लेना बा मिनिस्ट्री सिंग दे सो कोई हाइजर है अदुगा अकोई की मपी मपा ओरिबा स्टेट गवर्नमेंट जिना अकोई की मियाम सिकी महुत सिलगा मोइने इंडिया गवर्नमेंट से ताइने भी हाइबने बा इंडिया गवर्नमेंट ने कोई ना हाई से अदुसु तौबीद्रेबा अदुगा मोइना तांग तरेट के निपान गदा सेमिनार तौरनी खनरनी हाइरिबसे अखोई मसीगी पाउजे ngasi था अहुम लोंगी ममांगदा ताजरेबा निंगुम अदुगा अखोइना जुलाई की कुंतरुक्ता नमदम सिदा लेरिबा मियाम ग लोइना मणिपुर प्रेस क्लब ता अगस्त की तांग तरुक फावबदा जेएफडी न मियाम ग लोइना तालाइबा NRC updation tawro matung the census pangthokadabani NRC updation tawdringai the census tawroi tawwa yaroi haiba demand ase masigi ultimatum je akoina 6 August pi bane adu 6 August fogi manung da government dagi matik chaw paukum je lakta de koi khongjung changjan ni haibane asumaina hai gra kanda
tang tariat amasung nipan da khana nei na rani ana ngasai ki yamna thengna haibadi self enumeration je August ki tang tara tare tagi haudo bane ba haudo ban numit khana ni khak ngai ro kanji da khana nei na gani haira ko se masi akoi leiba miyambu amadi khongjang changjan liba akoi GFD bu thoksa da bane na koi na khanjai ba maramdi kana si tawgani habigi chapsa ba koi wafum mama akoi manipur gi lenga na manipur miyam da thamakpo wafum amadi leitri adubu masigi leitribi tanja sida manipur miyam na amadi leiriba campaign for just and fair delimitation samine ba makai de gedi aikoi na thamkiba aikoi ni stand dogjikiba aikoi gi phum dong si bobdo khongri stand dudi kari no haibu matamda NRC tawdingai gi mamangda census tawbi yaro hebse masi aikoi handan na haidina lakibani adun marumudna ngasi gi tanja si yorpon tanja sida lenga ki makai de gi aikoi hayeng laiba tang teret amusung nipan asida seminar ama pangthokani haiba seminar aduda aikoi campaign for just and fair delimitation kisu yawbiu haiba invite amaka aikoi da lae adu haiba invite asi aikoi mayam kupna tanarba matungda aikoi leiriba mokogi campaign gi seminar se masidi koi yawrusi yengusi kari khanaribage kari tanaribage haibudi koi yawrusi haibudi ebak mayam punna koi makai leaders aduga akhang ai oja sing yawraga aikoi tanajare tobudabu Pandagi lengak sigi kena bawa kalau kerlai. Aku campaign for just and fair delimitation na ho kibo megi tang taraga mapanda hai betare megi tang tara mapanda aku gi Register General of India da aku census se gi tobida na ba amasung NRC gi tangai phadu lai re hai bagi aku se thaje gi balai hai re se thaje gi thagi ba da aku gi JFD da adu reply lai ba adubo aikoi na ngasidagi mama matam kya mamang dagi lengak sida aikoi ni kargumo wafo mama haijaba matamda ngasi bogda reply toina afaba reply pirakte aduga toksu tobidi aduna hojik sai koi hana mamang da hojik haibi gi wahang dagi matungna hana mamang da koi nimit khani dagi mamang da ultimatum ji nimit kano August ki tang tokta aikoi